MLA Local Area Development Fund Dagi Nouna Saba Langmeidong Social Welfare Club ki building SEMDUNA ngasi MEEYAMDA SINNAKHRE Thoromaduda Hiyanglam Vidhan Sabha Kendra gi MLA Dr. Yumnam Radisham na haikibada Kendra sagi miyam gi yaifanaba analaying sang lambi thong yauna tongan ba hiram kayada khumang chawshinanaba leptana hotnari Langmeidong da lairiba higher secondary school asida miyamdagi sotharaba imung singi mahairoi nupa amadi nupi yankai lemna lairik tamhaliba sigi lainenaba hostel saba loishilakle athuba matamda SEMDUNA school authority da senenaba hotnaragani Loinana Langmeidong PHC gi building su athuba matamda saba hauragani haina haiki Thoramaduda Social Welfare Club Langmeidong gi President Elangbam Dineshwar Langmeidong Gram Panchayat ki Chairperson Yumnam Somojit Kakching Jila Parishad ki Hanagi Adhyaksha Furit Sabam Jitensu Sarukyaki Khungangsigi oina Hana laiba doctor sang machaje nurse amana manage tawbani sida laiba ana yeki kudong sada mayam si kudong sanaba masida doctor sang khara chawba ma PSC mo tho thamagadi doctor manga amataru lan thamaga 24/7 je ayu nundin naidana doctor ma leragadi yamna thickly populated laiba Langmeidong dana tana akoi budale praja sing sigi health kida achaw mati oigani khanbadagi Haugi basahi amani sida manipur ki sen thongi pim maram moidana saba ngomgide haujikti hariba sangse main building amaga aduga quarter amara anira amaga sanction tawdana everything loire tender process tawba haugadawre aduna election lakhadu election mamangda ngamagadi sangsi saba lorga sangana su plan tawjari atubada sangsi saba haurani habese ay mayamda dumana thamjage